Image PAODAM meng tabiri besubo yumnam anuradha debinai konana khurumjare. Housing maripa PAODA India ki President Draupadi Murmu na Joint Parliament session da piba waronda Manipur ki matangda wafama amata pangkheda babo kandem tawnarakle. Marupudra ni palak subai hizam guno ki mapokumon thoram pangthokre. Lamlai Kendra ki manung da laiba phisabi singda phis sabdashi nagada bopalam singyan thokre. Loinana teng ama isingna sen thakiba ki thoduk tarlami manga sire. House of Sudani Pizari. India ki President Draupadi Murmu Joint Parliament session da piba warolda Manipur ki matang da wafama amada pankidaba Congress Party ki maike dagi akan mamong da kandem tawragle. Ngase Congress Bhavan da pangthopa paugi mifamba amada MPCC ki Working President KS Debabrata na hai President speech ase cabinet na approve tawraba matung da thamba wafamne 35 suba Lok Sabha amadi Rajya Sabha ki ahanba joint session ki President ki speech da tha taramari phazalaklaba awaba taraba Manipur miyangi wafam amata phongdoklam dabasi yamna laibak thibani President ki speech asina chahi asida kari karamba thabak paikhalakadage haiba wafam yauribani adubo laibak thibadi Manipur ki matangda puthokduna wahi amaphaba phongdoklam daba asi pendaba phawi President ki speech da chahi tara asida paliba lengak asina India ke North East lairiba Chayan Abat Singh Saturn Taure Haiba Wafambadu Laibak Tibani Saddle Toba Amata Laytri Luinana Apaspage Matangda Pongdoklamba Adusu Yamna Laibak Tibani Haike Mana Makataraduna Hai Haukiba Chayi Lisangane Taraturuktage Hautu Kiba Goods and Services Tax GST Ase Handak Sehege April Tha Fawbada Crore Laka Ani Yobangamle Haina Harauba Pundokiba Ase Miyamda Utis Saibani. Lesangani Tarataruk Tarataret, Matamda, Kor Laka Marputara Humdo Hena, Yoke, Matama Aduda, Piki Yore Haina, Haina Kibani, Haidibachayi, Lesangani Tarataret, Matumda Dingasi Pauba, Jonathan Nabapolayona, Tungatongamba Puchegi Mamal, Wankalakli, Mamanda Wankalapaka Idoinana. Masana GST Wankapam Topani Masida Lengaka Asi Tabuktawi Unaba Wanabada GST ge Wapam President ge Space da Henjina Yorak Libasi Nunangba Pawi Masi Miam the Wood Saibani India Asi Military Power da Malim gi Thakta Mari Subata Ladibani Chayi Ama Henjalaklaba Lengak Asida Anoba Ahum Suba Lengak Laklaba Pauba Karigumba Amata Kanadriba Asina Takpade Manipur Ase Tarayna Kanbani Hainaso Mahana Pondoke. Parties, Pradesh Congress Committee, Namzabai, Sahi was Prime Minister, see, birthday, President PC, given a group of people, Spiskantanina. Sakar, see, given it as in a Prime Minister, as in a Manipur, Hoki was saying that the Mona Yeroy. Manipur was a Mona Kalaroi. Either like such a child or not so large and like the target in my music. I would never know. Handak India ke President na Parliamenta Phungdokiba Joint Session da Pikiba keynote address da Manipur ke wafam amata Phungdokidaba laibak thibani Manipur ke issues Geneva da Chathariba United Nations Human Rights Council ge Yankai Taruk Suba Session da Pukhakane Haina Kokoma ke spokesperson da Kurai Chamba Atawna Phungdorakle Junge Tang Tarani Pandage Horaka Julage Tang Tarani Toy Pawba Pangthokadariba Session Asida Manipur ge Mahut Sinduna Yauriba K8 Athawana Thadaropa video footage Amada Chahi Ama Helaba Manipur ge Lanta Asige Oiba Wahi Ama Pauba Pankidaba Ase Quaidaki Labak Thibani Mio Chanige Matakta Lake Hidraba Amadi Mio Lishing Homutrage Matakta Lansanatuna Lady Pibam Asida Mioba Kunaigi Hagbo Karimata Kandaba Asilabak Thibani Session Asida Tonganba Country Singi Human Rights Activist Singda Manipurgi Marik Somba Wapang Kiasu Tamgani Haidi. Such attitude of the government of India towards the people of Manipur has made the people to decide and to think as to how
the government of India is going to save its people, and we failed. We couldn't rely on the government anymore, and it is high time that the people should start looking for other options as to who can save the people of Manipur, who can secure the human rights of the people of Manipur. Ngasi ayu pung mapan makai deke tara makai taba phawbda Kasang district manung chamba kairak maning laikai Muslim area da cordoned and search operation kesho sathakre operation adu Kasang district police ke SPTS Brikam seat MPS ke supervision makada CDO Kasang ge subedar Prakash Nalusangke thiba humba aduda apunba yumthong nipu mangarom da changke amadi mioi chamaga sumna mangarom amamamta oina wahang pawn chathake operation adu da khusukulai phagatpa mifami punge paudi leite haire apunba maitei ima love amelumna ngase manipur ge governor ge kuthangda prime minister da point mari yawa memorandum ama thabakta onthokpinaba pishin khrei Hiramase matang dang ase Manipur Press Club da pangtopa paugi mi phamba amada lupasage convener leima pokpam rebati chanuna hai lamdam asage miyamna matam sangna dake tanduna lakpa NRC athawa matam da chanahan bio NRC chanahandabana ngasidi mitot miyam charge sing asina tonga ba miot minai sing asilakpani mitomna karambano haibadu mayek sengna khangthungnaba athubada lamdam asida NRC chanahan bio loinana elegant immigrant singe lalhoglup singa chathariba suspension of operation ase khudakta handokadabane hariba su asigi marumda makuina tawningbada tawrakpa asina lamdam asige lo thugaibata natana national security da singnaba ma oreklai mana makataraduna hai mapandake changlapa elegant immigration sing asina SD le chanduna kudong sabal lautuna leire maram asina asegumba mapandake lakpa sing da piriba SD ge recognition ase kudakta kakthapio nakal amadana housing khulngakpa sing da chathariba ot naiba ki thabaga se kudakta lepio lana se loiraba matungda makhoisu masa masa ge mayumda antuma hanjakegani lengangna tawgadaba thabak Taurak tabana kulang ngak pasang ase tangai padabata ke tholakpani landa ase lodrewa phawa makhoida ot naiba ke thabak kudak talle padabane hairiba wafam sing thabakta paikhat pinaba governor ge kuthangda prime minister da pishin ke bane phodoke Sarsingai khoida phani mapaina ka henba mawong jamna tamthiba mawongda aibeda miyo inai phani aduna masi suse kudakta handohangadabani hai wafamsi aibedi amelki lenggaba wareni aduga ahun subada aibedi ameluna tawjari nasi discontinue recognition of illegal immigration as scheduled tribe Kokomina sinduna ngarang pangthokiba miyamge asoba khongsata lokhiba warip sing miyamge mihut singna thabako aina pangthopa ngamlaktrabade makhoige mathakta miyamge oiba iheu ama lakane haina kokomige coordinator Somendra Thoksomna akanba waphan thamlakle ngasi lamphenda leba kokomige loisangda pangthopa pauge mifam pha amada mahangna hai lengak asage minister MLA sing landam asage miyamge mihut singne maram asna ngarang miyam galoina na lokhiba warip sing thabakta onthongnaba thabak paikhatpiu asukluraba tampamba asida karigumba mute sing asina nasungdana tumina laisinbage phibampa amada leraklabadi aikhoi masing ge marakta khudong chadaba amade nungai roidaba thoklakpa yai Kogina ko terrorism singna sapa MLA singna aranba wafamba aramba khongthang Manipur kainaba asugumba wathok thongnanaba India lengakta phongna makhoige apamba sengka haibangamlaka aikoige achumba phirep seng karige haibangamloi lengangna su lauthok kraba miyamna su amate lamdam asida khundaminariba sengna su lamdam asida thogleba wathokasi karidagi thoglebano haiba mayek shengna khanglaba matamde masida aikoigi indigenous people sange miyoto eriba MLA sangna santa lengakta akan bawa pham thambio
hanjana hanjana lamdam asigi ima lupsing aron cheng yauna miyamna taksilba wafam seng asida thausa wasadana lairagadi aikhoi maseng gi marakta muknabage phibamba tabadi tahaningte maram asina kokomina loriba phireba asida saru yaminaduna khonai ase kamina se phongdoke mana makataraduna hai ngasige aikhoi phibamba yaudaklebase aikhoi lenga ki makada thabak toriba bureaucrat singna mateng laina wangang bangamdaba amate aikhoi masenge rakta mungnabadage orakpane maram asina lenga ke makada thabak toriba singna thongna leina atopa community ge bureaucrat singna aramba khongthang singda sagotuna thongna leina wa nganglibagumna mateng laina kokomina paikhalak lepa thabak tharampa asida punna saruk yaminatuna iramda manipura ase ngangmin ase phongdokhe aduna koi kunai sigi niyam chu koi amuk chu hanan ningthing gari ai khoi langrang aso khongchet ama satkre masi koi matam khre yengani masi ki matungda garigumba ai khoi gi minute singda ego thaba amata lokhalak tab targadi koi manipur miyang ga loina na ani minute singda ngam kai ko thaba amta tabu ngam targadi koi manipur gi miyam na koi center amadi manipur gi miyang gi minute singda asoba yoma koi ga lakni haibase ko mi shaidi pintokje Marapudarani palak sobai hizam gunogi mapok kumon ge tharampa amade beauty country zeri rota haine mingthon ba mitai iya ge ejison ge lairek phongbu ge tharampa ama hizam guda foundation asanduna directorate of information and public relations DIPR auditorium da pangthokre tharamadada manipuri site parisab ke president longjam joy chandra cultural forum ge hanage president professor hoiram bihari site academy awardee dr thoksom ibo hanbi amade social scientist dr danabil laistron president member oina saruya ke tharamadu kamari lenana lekhidraba hizam gunagi macha ibungo hizam dineshona mairoi singge apamba amage matung ina bengale mayekta thanamba larikya mitai iyekta onthok pinaba hairakpa adu ngaside madu ngamnanaba kana trust asina honare adumoinamak lairik taretti hojak phawge oina mitai iyekta onthok tuna puthok pangamlei ngasi phongleba lairik ase baru oina manipur da thokleba thokdo wathok kaya amada yimphomoba lairik amata nate ngasi mak honglak leba malem asige on ba kaya asesu mayek sengna yauri hane su phondokhe Kalau yang tu dulu mesti nampak. Itu yang jadi kita jadi sih di mana kita sudah full pasal itu perang yang mereka ni sangat banyak video dari di pasal itu jadi masih macam kamu kan jadi lagi ini hanya ini macam ini yang ini dari mana kita full perang yang si ini benar macam kita tahu benar. Hemophilia patient singe oiba factor distribution and cell infusion ge matang da nomage oiba khanane nebage tharam ama Intas Foundation Department of Medicine Zanims amadi Hemophilia Society Imphal chapter ga khusamna sinduna Zanwinski Department of Medicine to hold da pangthokre Tharamadada Zanwinski Department of Medicine ge Associate Professor Dr. Iromp Anil Nasnand Hal Mission Manipur ge State Nodal Officer Dr. L. Dayalaxmi Amadi HSI Shige President Professor Dr. A. Mainana Mathang Sena Chief Guest President Amadi Guest of Honor Oina Saruya K. Taramadu Kamari Lenana State Nodal Officer Dr. L. Dayalaxmi na Pongdorakpada Hemophilia ge Layang Pathap Chathabada Yumgi Mui Shingi Yamna Charabathodang Lay. House ke Oina Hemophilia ge Layang Bada Home Therapy Asi Yamna Maru Oidakli. Hana Lena Asigi Layang Fanghoba Asina Tungda patient aduke quality of life da hena Pagalapa Amade quality of life Asina Equina Tauriba Tabaka Adudage Nathirapa Adu Matam Chana Home Therapy Taurabade Punamanga Topa Ngamba Aduna Home Therapy Tawagi Changwang Kalakli
home therapy habisi treatment center dagi center concentration lawraka yumda puraklaka hidakapa adu kaknate home therapy tawa matamda basic component kharalai e khaktaba matamda kapkadariba hidaka adu dose kaya kapkane khangba mathautai haina suphongdokre Hari proper storage to giba magi preparation ko adu lagi dia mu kujik nasi so part of the nasi ki program sigi matu ni na nasi cell fusion technique ma to dori dana adu manufacturer side khambi raga cell fusion sigi technique se hai raga si to matung da nasi ki disposal matung da bas stage su maru ai basi to raga da apoi na needle ko mai dispose to ba blood spill to raga ko mai handle to ba sugumba myam si su home therapy ki part ma ne hai tare just kai do du tang ma na te ba Mega Handloom Cluster ge Makhada Laplai Kendra ge Manungda Leba Pisabi Singda P Sabada Shijnagadaba Polam Yantobagi Taram Nongada da Leba Lamlai Kendra ge MLA KH Ibom Sagi Yumda Pangthokre Taramada MLA ge Loinabi Kongbanta Bump Binodama Amadi BJP Lamlai Mandal ge President Laisram Siamne Chingmana Sarugaki Tarangamadi Ledana Kongbanta Bump Binodamana Lamlai Kendra asi Seltunge awaba leiba lenga ke thabak tobuge masang yamna likna leiba kendra oibana kendra ge MLA ke H ibom sana mijam miyange semilon phagana bage pandamda thabak pe paikhalakle Launi singda ishinga amade matamga tunaraba low patapta sinagadaba polam sing piba hokre nupi shingna Pichar kond sisinaduna handlunge potok Putoktuna handbas sampam langna batabaga paikhatpa oina lenganga handloom cluster sink samgalaba matungda Imphal East district oina mega handloom cluster ama wet lifter Saikomp Mirabai Chanuda Kudonda tamlakpa oina Lamlai Kendrada Sankolakpadage MLA na maipakpa mega handloom cluster ama oina bakana honabage saruka ma oina phisabi singda makoida changadaba polam sing pi bane haike Lenga thugaiba CM pa lokthok palomda wakhal thadaraga ledable gi mahutta hosek lamdam asida oiriba tangdu leita dabagi phibamba asi matokaramna wadration da purokna ba honesige haibaramda oina chang seminar si haina mai manipur gi chief spokesperson changsuwam dewana apel tawrakle ngasi nauren thong livestream lekai da leiba mai manipur gi branch office ta pangthokiba pawgi mifam pa amada wafam se phongdar ladana dewana hai Housing Manipur ki Chief Minister Oiriba and Birena Kumsali Sangani Taratare Tage Hauduranga se Fawba Tampa Ani Chief Minister Orapa Asida Iramda Manipur ki Damakta Singtaningai Oiba Thabak Thoram Kaya Ama Pangthokre Mana Pangthokiba Thabak Thoram Sange Manung Channa Paikhalakhiba War on Drugs Ase Yamna Mari Oiba Khongthang Ama Oike Reserve Forest ke Mafam Singda Lam Khopsan Bai Yaroi Jingmai Uwa yantatuna popitha bayaroi haiduna sangsalakhiba khongtangka asidage mahakpo yaningdaba miyoi kyana make mayokta aronba amade aphungba lalonda kaya ama leptana chatharakle yamna laibak thibadi asigumba leader amabu ngasidi aikoge marak tagiso phajatraba wahiwata sijanaduna ngangba sakpa asi yamna laibak thibani Punamak asi atai kari shunate maru aiba core issue dage miyam ge wakhal nathai na bahona rakpane haina lawi leiba ke issue luraba tampham pa asida miyoi kharana politics ke khudong sabal launa ba honarapa kya su yaudaba nate kugi singde politics taude kugi MLA singde political party kenarabasu irang ase hek haurakpa matam dage makoi amato ina punsana duna separate administration haiba diban ase tanduna lagle aduga nakalamaramdana maite ke minister MLA singde amana haiba amana tadaba asoiba putoktuna amana amabu jingthana ba honaduna leide asagumba ase kyam koina matau asumna aikoi masenda khaibum landa ase thengnagadoribano aikoi amato aina punsinreba phawba manipur kanbangam loi kuraki ina lai saba tokpiro aikoi amato aina punsalese haina so appeal tauke Lan loidriko lan sahi ama hela je sidong fraction tana rene ba
सुंबगी कनोजे मयाम अमत ज्ञान ताबीरगा इरांग अमतोइना कोई कंगल चा अमतोइना पुंसलगा पन्ना तो अइना दु फंगोई फंगोदे अदुगी वाफम नत्तबदा अखोई नुंगाई तबम यावरे ऑनरेबल सीएम मा होना तबनते होनई अदु मयाम ने त पामी थबक तो माजु कई माजु मिंचत पामी मा मैते मजाने माजु पामी बने अदुबु हेक्ता कुतक्ता याबा थबक नत्तबनिना मयाम लो याम तो थासिगी तांग कुंतरे के निमिदांग का पुंग तरामाथोई खराई हलपा मदमदा इलांगबम लेकाई लेरक मसादा लेबा इलांगबम ब्रोजेंद्रोगी युमदा मसखंगतबा मियोइसिंगना हैंड ग्रेनेड लंगसिंदुना पोकाई हलंबा थौदोक अमरी लेनाना ngasi लेकाई अदुगे मैरा पाइबिसिंगना तोंगा तोंगांबा प्लेकार्ड संग पाइदुना यानिंगदबा फोंदोक्तना वकन मिफम चथखरे वकन मिफम अदुदा सरुगी याकिबा एल बिनोना फोंदोरकपदा युमलक्ता बॉम्ब लंगसिनबगे कल्चर थादोक्तना मरा लेबा मियोइ अदु उनादुना निंगथिना फमिनदुना वरी शानबियु लेकाइदा बॉम्ब लंगसिनबगे कल्चर टोक्से मफम मरंग खंगदना युमलक्ता बॉम्ब लंगसिनबा असना इमुंग मनुंगा अमदे युमथंगनरिबा इमुंग सिंगदा लेरिबा अनाबा अहल सिंह नुपी अंगांग सिंगदा पखटपा किबा क्या पोहले मसिदा फतनुंगदा थोकलबदे कनाना मदुगे टेक्सा पोगने लेकाइदा बॉम्ब लंगसिनबगे थौदोग असे तोरकलबदे ममा सिंगे ओइबा इहो अमलाक पियाई मरम मदुना असिगुंबा थौदोग असे मतुंगदा अमु हन्ना तौबिदनाबा अपल तौबका लोइनना अथोबदा कनाना करी मरंगे बॉम्ब लंगसिलिबनो हाइबदो अथोबा मतमदा सेंगदोकपिरो हाने सुफोंदोके वाखोरी सुखं खंदे बोजि फावबदो समना हारबदा अदना हाइबियो करम्बा ग्रुपदा लंगसलपनो करम्बा संस्थाना तोरपनो करम्बा तौरपनो हाइबसे मुन अमुक्तम बेंताना हाय अखोय बुग्यार अमुक्तम तहानबियो तोइमसु युमलक हाइबसिदी मी लोइनबक थांलक थानमी दमा अमा लेबनी मयाम से लंगसलक हाइबसे मयाम सोप तारगदी मयाम मागी नतना अखोय तोवान मै हो मलाकने हाइबसि मतंग खंजेली हाइना हाइना मीडियागा थोंदा हाइजे थासिगी तांग तरुक्तगे हौरगा थोखिबा इरांगसना मरमो ओइरगा मयुम मकै मै थादोपिख्रबा लमताई खुनौगे चही तरानिपांगे मखागे आंगांसंगदा ऑल मणिपुर वुमेन्स वॉलंटरी एसोसिएशन अमावबा जिरबाम ब्रांच के मिहुर छिंगना मतेंग पांगख्रे मतेंग पांगखिबा पोलम सिंह अदुदि सेननबा फिरोन अमदि नुंगटीगी चंगत्रबा यादरबा पोलम सिंह बॉडी सोप कोलगेट संपो अचना संगबने पोलम सिंह से अंगांग हुंबुद्रा मंगादा खुसिनके अमावबा जिरबाम ब्रांच के प्रेसिडेंट थोक्सम प्रियदर्शनी ना लांजनादुना रिलीफ कैंप अतैदा लेरिबा अंगांग सिंगदसु मखातना मतेंग पांखिगने हाइखि बिष्णुपुर डिस्ट्रिक्ट के ओइना म्युनिसिपल काउंसिल के मनुंगदा लेबा हौकिबा ममंग चही अमदि चलिबा चही सिदा क्लास 10 अमदि 12 मावंगना फंगलक्लबा मैरोइसिंग ओपगे थरमपमा एजुकेशन एंड ट्रस्ट ओइनाम इटियोना सिंधुना उसाखंडबी पब्लिक हॉल ओइनामदा ngasi pangthokre थरमदुदा इंडस्ट्री एंड कॉमर्स के कमिश्नर अमदि AHECL गवर्नमेंट ऑफ असम के MDO सनन कुमार IAS ओइना म्युनिसिपल काउंसिल के चेयरपर्सन ओइनाम सनाहल ओइनाम मैरा लुक के प्रेसिडेंट एंड सनाहल इटोगी प्रेसिडेंट और राजन रॉयल एकेडमी ऑफ लॉ ओइनाम के सेक्रेटरी एजुकेशन ओरिएंटेड कॉलेज के एसोसिएट प्रोफेसर सु ओइदिपा ऑल मणिपुर कॉलेज टीचर्स एसोसिएशन AMCTA के प्रेसिडेंट एम लोकेंद्रो थम्बामरी कॉलेज ओइनाम डिपार्टमेंट ऑफ फिजिक्स एजुकेशन के असिस्टेंट प्रोफेसर डॉक्टर एल बालिशोना अथवा मिथुंगलेन सिंह ओइना सरुगाखी थरमदुदा हौकिबा चही लिसिंग अनि कुलुमदोय अमदि चलिबा चही लिसिंग अनि कुनमरी असिदा क्लास 10 अमदि 12 ता मागवांगना माइ पाकलक्लबा ओइनाम खुलगे महिरोई सिंह सब्जेक्ट टॉपर सिंह अमदि NCC दा ए ग्रेड एग्जाम थाबदा माइ पाकलबा पुना महिरोई मरफुद्रा निपांदा नाट के लेंग्यान यानदुना मोमेंटो साइटेशन अमदि सेंगे मना सिंह पीतुना पुनिथबके और सनन कुमार IAS ना फुंदुरकिबदा हौगलक्लिबा महिरोई सिंह क्लास 10 अमदि 12 पास तौरका पुंसिगे माइ पाकपने हाइना लवदी यादे क्लास 10 पास तौबा हाइबसी डेट ऑफ बर्थ सर्टिफिकेट अमा फंगबने हायर एजुकेशन अमगे एंट्री फंगबने अदुगा ममा मपा संगना मसा संगबो लाइरिक
tambakak natraga doctor engineer oibakak mai pakpa afaba oina khanai adubo madugi wakal ase khara thaidoklaga industrialist oinaba honaragade inkana tanpa yai aduga imang manung kul laikai ge mioisinga toina tinaduna nungaina hingminnaba yai adubo success kudimak celebrate tausi tawbatabu punctuality ngakpa matam likna seasonaba haibasi kawya de haike अदुगो क्लास के पास तौरगने तसेंगना करी गानरंगे हाइब मतंदा क्लास 11 की हायर सेकेंडरी स्कूल अमद एडमिशन रोल की बदेगी थी दैट सर्टिफिकेट इज ऑफ नो मोर यूज करीबन बाबू की सिस्टम मणिपुर में मुझे बोला बर्थ सर्टिफिकेट की कई वजह यहाँ पर लग गई अदुगो बर्थ सर्टिफिकेट की अकोई की लाइक करता है रिमाइंड की हाई स्कूल लेवल सर्टिफिकेट की एग्जाम में की बोली डेट ऑफ बर्थ से ऐसी सीधा वो ऑफिस Lanmi ki tengka mana turen lan bada isinga senthaki bagi thawdokta lanmin manga sere thawdokado Ladakh Neoma social area ge Sarar Bangra manakta Sayok turen da thokki bani operation singna hai ke bada line of actual control like the military training activity amadagi T-72 tank ta tongduna halapagi labida turel lalingai da khangodana ising sakhalakduna tenga du senthaki bani rescue team na junction aba honarabasu ising ichen kamambanangam khidre tank cruising aduge punsi mangke eastern Ladakh ta deploy tawba thona pharabala mi manga laikhidabada Indian army na ningamna bofondokrai Hauki basaidasu lami ke truck ama le district ke kiari manakda aruba lokchapa amada tasan bage thawdota lami mapan sibage thawdok thokibani Ladakh ta lake ta lisangani kundage hauna Indian army amasong Chinese army ke marakda unkhanna balairakli hairi Chayi hasigi January da army chief general Manoj Pandey na haikibada China ga tainaba northern border da Tolakadaba challenge kudimak mayunanaba Indian lanmi sem saduna lay area singaduda akanba section tharang lokhale external affairs minister S Jaishankar na handakta haikibada leki matangda NTA gamina China ga homlak suba oina pending da labor wafam singda wari sanabada ming thamle Gujarat anona kanna haithabadagi Rajkot Hirasar International Airport Terminal ge canopy ge sarukhara tutharakre adumainama asopana amadi misi minadi thohodre haire Anoba Greenfield Airport adu lisangani kulumdogi July da Prime Minister Narendra Modi na hangdokibani Hirasar village ge Rajkot ge kilometer kunmanga lapada Anoba Airport adu Airport Authority of India AAI na sakibani ngasigi thodokasi airport ta Thokpa Omlak Sobade Delhi IGI Terminal 1 amasong Madhya Pradesh ki Jabalpur Airport so infrastructure ga mari leneba singi thodok thokpa lekhrabane Jun kunipanda Delhi ge Indira Gandhi International Airport IGI ge Terminal 1 da Saba canopy adu karkya ge mathakda tutharakpa lekhre Mioi amasiki tarungna aso apan nangkibane Union Civil Aviation Minister Ram Mohan Naidu na lekhidrabagi imungda lupalak kunt aduga asokpak singdana lupalak ahum pigane haina lauthokhrabane Airport Director Rajab Ratna Pandey asugumba thodok matungda thoktanaba honagane haiba lekhre Hauzik sanabigi pauda District Sport Association DSA Kaksingna Sinduna Association Asage Playground Chattiriba 28 KK Memorial First Division Football League 2024 Amadi 21st KSIS Lehau Devi Memorial Super Division 2024 ge oina ngasi match amamam sanaki ngasi sanaki ba 28 KK Memorial First Division Football League ke match ta Social Development Organization SDO Palent Amadi All Irengban Football Association IFA Irengban Panjan amamam sanaduna do oikre SDO Palenge Panzadu jersey number 23 S Somesna match ke minute tara amadi IFA Irengban ge Panzaduna jersey number 16 Francis na minute marapujet padajan ke 31st KSIS Lehau Devi Memorial Super Division 2024 ge match tana Youth Welfare Union
YWU Kaksingna Social Welfare Club SWC Karapo Pansan Mari Ohmda Thoikre. YWU Kaksangi Pansan Singdu Jersey number 90 as Tombana Matski Minute Nipumari Amasung Yankai Jersey number 7 K SIs Kantana Minute Marapumapan Amati Jersey number 14 Jetlina Match Loibaki Minute Maraputaraga Ahapa Minute Taruk Chapada Chanki SWC Kairaki Pansan Sing Duna Jersey number 70H Yapavana Matski Minute Control Doi Jersey number 11 W Shana Tombana Minute Contrataruk Amadi Jersey number 23 S Malengambana First half Loibagi Minute Nipu Mangaga Ahapa Minute Ani Chapada Chankivani House Garubada Moro Ibapao Omana Bizari India के प्रेसिडेंट द्रौपदी मुर्मू ना जॉइंट पार्लियामेंट सेशन पीबा वरोलदा मणिपुर की मतंग वफम अमत पनखिदबो कंडेम तौदरकले मरुपुदरा निपाल लाख सोबा हिजम गुनोगी मपोको मोन्थरम पांगथोख्रे लमलाई केंद्र की मनुंग दलेबा फिसाबी सिंगदा फी साबदा शिनगदा पलम सिंगयन थोख्रे Loinana tenga ama ishinga senthakibage thokdokta lami manga sire Image PAODAM ngasagide matang asida loichere ming tabiri basungba amuka na khurumjai